Manipuri da phongba pause sing da yumpham oiba update khara pizare. Putin amadi Zelensky Unaduna Wari Sabagi Oithokpa Leire. Moscow na makhoi gi operation chang hanthanaba wasakre. Russia amasung Ukraine gi delegate sing Istanbul gi Turkey da Unaduna nakal animaki oiba waroisin puraknabagi wari saba haukiba sina. Tha ama hena satharaklaba Russia Ukraine gi lan ase loisinabagi khudam ama oiba yabagi mawong da leire. Ukraine gi negotiator na phongdorakpada President Zelensky amasung Russian counterpart oiriba Putin anina athuba matamda unaduna wathok oiraba lan asige tang taba wafam puraklaba yai haire. Russia gi maikai dagisu Istanbul da pangthokiba Ukrainian singa ahanba round ge wari sanaba sida yamna afaba amadi thajabagi khongthangda sangsillaktuna yamna wahan thokoiba miyoi ama oigani haina phongdorokle. Laibak anina saka unaduna mifam kayarak pangthokpada yanadaduna lakhrabane. Ngarang lusingba singi oiba mifam adu tasengna matik chaba amadi mai pakpa mifam oikhe. Ukraine gi negotiator David na phongdokibada hauji laibak ani asigi president sing athuba matamda yanabagi mifam soidana pangthokpagi oithokpa adu chauna leire haikhe. Ukraine gi president Zelensky de unanabagi thogdok khudingmakta mahakna hena Putin dagi wari sanaduna yanaba purakpagi apamba phongdoktuna lakhibane. Adubu masigi ona tainabada haukiba ningthokaba numita Russia ge Foreign Ministry na hanagi chana kanglon sing adu thugaiduna lusingba ni ase hakthengna unaduna wari saduna hena sathirakani haiba wafam phongdorokhe. Oiragliba thawong asida military gi maikaidagi phongdorokpada Ukraine gi capital Kyiv ki manakta operation chathabagi thabak handoklagani amade laibak asigi awang thangba city Serivatdasu operation gi thabak kansilaroi haina phongdorokle. Russia gi Deputy Defense Minister Alexander Fomin na phongdorokpada makhoi gi khongthang handorokpa haibasigi wahan thokti thajabagi chang hengalakpa haibane. Wari sanagadoriba sigi aroiba pankhaide lan kapnaba lepane masina laibak ani gi oina masing langamdaba mang takliba sigi kanba ngamgani haikhe. Fomin na paumi singa akhanana unaba amada laibak ani gi oiba amana amabu thajanabagi chang hengalakpa sina makha tana yanabagi khongthang sing laukhalakpada hena maruoiba khongthang sing oiragane. Masigi aroiba pandam oina anauba mawongda yanagadoriba yana warol sing asina Kyiv amadi Chernihiv-ta Russia gi military activity soidana hanthalagane. Moscow na makhoi gi lanmi sing handokle haina claim tawbaga loinana Kyiv amadi Chernihiv ki akoibada leiramba lanmi sing ngarang hongdokpa haukhre adubu Russia na mahausabu war na sogalaba laibak asigi nongsup thangba amadi kha thangba region sing da makhoi gi mathaudi chapchana pangthoktunu leiri haina Ukraine gi military na phongdorokle. Laibak ani gi president sing na hakthengna wari sanadringai ge mangoina na Ukraine gi president Zelensky na phongdorokpada Ukraine laingak na mahausa gi punsida hanjilakna bagi sem saduna leire haina laukthokhe. Moscow na demand tawriba wafam khudingmak phongna puthoktuna yanaba lambida chatpada mahaki maikaidagi ayetpa leitre haikhe. Aroibada tabiriba pumnamakpu thagatjare.